Arambai News Guwahati da Manipuri Pau Tabiriba Singbu Ihan Hanba Maktada Chingangbam Sujitarani na Kurumjari Housing Asi Samlapa Mariba Pausing Lowirasi Asamda Asugi Anti-Ka protest Amuk Yakairakle Ka EIA Amadi Assam Accord ki clause number 6 ki matang da same kiba committee ki report chatna hannabagi wakat kya pukhaladuna Guwahati Club Rotary da human chain semduna asuna ngasi protest tawba hawkre Nakalamaromda da asu amadi AJYCP gi anuba party AJP amadi Krisak Mukti Sangram Samiti gi Raizor Dol Alliance tawbagi wafam amalakli Haugalakpada Akhil Gogoina anuba party ama punna seminanaba natraga tongan semnarabasu alliance tawbagi wafam thangalakiba du asuna tasinadaduna lakibane adubu ngasidi naitom chatnabana BJP bu maithiba piba ngamloi haibagi mami uwa fanglakpadagi phambak amadi firal amagi makhada lepminanabagi wafamda party ani asina yanaba purakre AJP gi state convener oriba Jagdish Bhuyana alliance asi soidre lakliba November tha sigi manungda alliance ki kanglon amadi poram na chingba yatlagani hairaki Akhil Gogoi ga chatminaroi haiduna makhau pongna lauduna lakhiba asugi Lurin Jyoti Gogoi su ngasidi sur hongkhre tetharakle Nakalamaromda asugi president su oiramlaba AGP gi president amadi haujikna minister su oriba Atul Borana makhoi pullabasu pundrabasu AGP dadi sokningai amata leite hairakre adubu AJP amadi Raizor Dolbu taramna oknanabagi ngaiduna leriba Pradesh Congress President Ripun Boranadi BJP bu maithiba pinanabagi damag alliance tawdaba yade green signal hek phangbaga party ani asibu oknanaba sem saduna leire hairakri Cheragasida asu manungda chingkhainabagi angakpa paw masu lakli Asugi Central Executive Simanta Thakuriana Asu manungda achobo wathok ama leibagi explosive oiba paw ama ngasidi phonglakre Asugi President Dipankar Nath matomtana maningtamna dictatorship ki mongda Asubu puduna chatli asigumba Dipankar Nath ki thong asida Chief Advisor Samujal Kumar Bhattacharya su tantharakle Dipankar gi psychological torture gi victim oirabani Samujal Kumar Bhattacharya Samujal na organization asi ningthina puduna chatlambani adubu mahaki mawa lobiraktre asuda leina rajniti dol semba yade aduga rajniti dol sembagi wafam asisu lupki manungda tanakhiba amadi nainakhiba amata leite Dipankar Nath na haibadu indabadagi Samujalbu inthokpa horakhibani hairakhi Matosumna Asugi Nungyoiba Chayet Naba Wafum Kaya Miyamda Pongdorakibaga Loinana Thakuria Amadi Maki Loinaba Executive Ahum Asu Thadokre Assam Police ki SI Lobagi Wathok Hena Pakthok Choktorakli Karimganj ki SP Oiramba Sanjit Krishna Amadi Additional SP Prashanta Dattasu Wathok Asida Chenarakli Matosumna Hanagi DIG PK Dattagi Matung Top Police Officer Aniesisu Chenarakpadagi Assam Police ki mathakta wahang kaya malakli Makoi ani ki mathakta CID na wahang pahang chathaba haukibaga loinana makoi ani yamna thunamag pharagani su hairi Panbayai SP Sanjit Krishna Assam ki Chief Secretary Oriba Kumar Sanjay Krishna gi hek pokminaba manawnupani maramaduna wathoga sigi matangda Chief Secretary Fawgi matakta su chingnaba poknarakli Loinana wathoga sigi King Pinoriba PK Datta amadi Devon Dekana Minister Marigi mamingsu palakre Hariba Minister Mari mag Makha Assam dagini Mato sumna handaki SI lobagi wathok asina Assam gi ruling party singi mathakta chingnaba amadi thazadaba kaya phawhanba hengalakli Assam da anuba political party amasu same kre Hindu Bengali Singi Oiba Bharatiya Gana Parishad Koba Political Party asi Hindu Bengali Loop Tarani Thoina Punduna Semkibane Syamol Sarkar gi lamjing makhada semkiba Assam gi Sahit Nagri haina khangnariba Dhekya Juli da semkiba Political Party asina lakliba Assam gi Assembly Mikalda Mirep Kun Hauzik Fawbagi oina thadoknanabagi phirep lauri Nakalamaromda Bengali Loop Singna Punsinduna Pangthokiba Convention asiga yamna naknana Lalholup Alpha gi phiral amasu paiba uki hairi Panbayai Assamda Mayek Sengna Hindu Bengali Singtagi Oiba Haibadi Akhanana Kanglub Amakaktangda base Oiraga Semba Regional Party Bharatiya Gana Parishad Asina Ahanba Oiri Maramaduna Party Asi Assam Miyamna Karamba Mityengna Yenglakadoriba Yengningai Oiri
Lakhipur Municipal Board amasung Lakhipur Civil Administration anina punna sinduna ngasi miyoibagi hakki maramda awareness program ama Earl Higher Secondary School Lakhipur da Advocate Thoidingjam Dhirendrana Thaurammapu oiduna pangthokre. Lakhipur gi SDPO oriba Partha Pratim Das IPS na wahogdok pikhi aduga Advocate Sanjay Kumar Thakur na Thakur amasung Kasar Human Rights Organization gi General Secretary Ingudam Binotna miyoibagi hakki matangda wangangki. Ngasigi mifam asina Lakhipur Municipal Area da Gandhiji gi mitam ama kinanabagi warep amasu lauki. Manipur ki saknarba gynecologist Dr. Wahingbam Imo Delhi ki Apollo Hospital da laikhidre. COVID positive oibadagi RIMS ta kuina laikan naramlaba matung lungs ta soklakpadagi Delhi ki Apollo Hospital da puduna laying lakhibane. Dr. Wahingbam Imo Manipur ki khwaidagi masak narba gynecologist amadi infertility specialist singi manungda amane. Dr. asi India gi oina IVF specialist kuntaruki manungda amasu oiribane. Imphal gi Suba Hospital gi consultant gynecologist asina laikhidaba asi Manipur gi oinadi achouba mangjaba amane. Manipur Pradesh Congress ta achouba chaitheng ama piramlaga Congress ta maroiba do pham kyasu pairamlaba retired IS officer O Navkishore Senior Congress Luchingba amadi Hanagi Minister su oiramlaba N Mangi amadi A Biren loinana Luchingba kaya haibadi M Brozen Singh P Baleshwar Singh WC Bobichan Luwang M Megha Chandra Singh amadi N Ongbi Ibicha Devi su BJP da changkre. Nagaland gi Environment Minister CM Chang ngasi Kohima da laikhidre. Chahi humbudrani pan suraba minister ase typhoid na nabadagi Kohima gi Naga Hospital Authority da laying chatharakpa chayol amamuk surabane adubo hospital da layingai mahak COVID positive oirakhi. Minister ase gi machanupa taruk amadi machanupi mangane. Inglisingani anida thabaktagi pothakraba retired IS officer CM Chang Assembly Mikhal da anirak maithi khrabagi matung Inglisingani mapanda Nagaland dagi MP oina karakhi. Inglisingani tarani panda Noksendagi MLA oina mukarakhi amadi mahak Environment Minister oiduna lakhibane. Mizoram amadi Tripura ngam khayi chayet naba mafamda mandir ama Tripura lengakna sajilakpadagi Tripura lengaki mathakta Mizoram lengakna complaint tawkhre loinana Survey of India da joint spot verification tawhanduna ngam khayi chayet naba si loishin binabasu Mizoram lengakna haizakhre. Arunachal Pradesh su Laibagasi aviation map ta chalagane square meter lising mariga chamagi area da saba anoba domestic airport Holongi Greenfield Airport asina yamnamak mi chin bamatamda passenger chani handle toba ngamgani hairi. Airport ase Inglisingani kunithoigi November thada loishaba loishinabagi pandam thamle. Assam da ngarang COVID-19 gi anoba positive case record oina tha kya gi matung chamri dagi hanthana phangkhrabagi matung ngasina mu COVID test lakh amaga lising taret chamapan tawbada lising amaga chonga kunma thoi khaktamak positive oiba thengnakhi. State asida COVID ki positivity rate ase chada ama dasmik mari amada hantharakre. Mato sumna Assam da COVID-19 gi confirm case masing lagamaga lising marfutara manga chahum subna mari yaukre. Lising kunipan ga chamri kuntrama panna active oiri aduga miyoi tarana ngasi COVID number moiduna laikhidabaga loinana apunba laikhidabagi masing chanipan ga kuntaruk yaukre. Adubo yamnamak nungai tribade Arambai News Guwahati na hojik fawbada phangjaba report ki matungina Assam da ihan hanbo oina COVID naduna Manipuri ama ngasi laikhidaba asida yauri. Mahagadudi Guwahati Kamrup Metro dagi chahi yankai surabi TH tampak leimani. Tripura dangasi COVID-19 gi anoba positive case chama subna mapan phangkhibaga loinana apunba confirm case masing lising kunipan ga chamri yankai nipan yokre lising ahum ga chatret nipuni thoina active oiri ngasi Tripura da mioi ama COVID number moiduna laikhidabaga loinana apunba laikhidabagi masing chahum ga tarahum do yokre. Manipur ngasi anoba positive case chani ga kuntra phangkhi maramsna Manipur da hojik fawbada COVID-19 gi confirm case masing lising tarahum doi ga chamri yankai taruk yokre lising ani ga chatret yankai taruk na active oiri ngasi Manipura mioi ani COVID number moiduna laikhidabaga loinana apunba laikhidabagi masing marfutra humdo yokre.
अरुणाचल प्रदेश अपुनब कन्फर्म केस मसिंग लिसिंग तरानी थोइगा चामगा निफुतरे यौख्रे लिसिंग अनिगा चनिपान मलफ्रुता माथोइना एक्टिव ओइरी लेखिदबगी मसिंग कुनमरीनी मेघालय अपुनब कन्फर्म केस मसिंग लिसिंग तरेट का चट्रुक मरफुहुमदो यौख्रे लिसिंग अनिगा चामरी हुम्बुद्रानी पाना एक्टिव ओइरी लेखिदबगी मसिंग हुम्फुहुमदोइनी नागालैंड अनौब पॉजिटिव केस चनी कुनमाथोई फंखिबगा लोइनना अपुनब कन्फर्म केस मसिंग लिसिंग तरेट का चनी निफु यौख्रे लिसिंग अमगा चमरी सुपना हुमना एक्टिव ओइरी ngasi नागालैंड मियोई अमा कोविड नंबर मोइदुना लेखिदबगा लोइनना अपुनब लेखिदबगी मसिंग 13 यौख्रे सिक्किम दा अपुनब कन्फर्म केस मसिंग लिसिंग अहुमगा चहुम हुम्फुने चहुमगा मरफु मरीना एक्टिव ओइरी लेखिदबगी मसिंग 53 अमदी मिजोरम दंगसी अनौब पॉजिटिव केस 9 फंखिबगा लोइनना अपुनब कन्फर्म केस मसिंग लिसिंग अनीगा चामगा मरफु मरी यौख्रे चामगा कुंथ्रानी पाना एक्टिव ओइरी लेखिदबा अमता याउद्री अमदी इंडिया की ओइना येंगबदा हौजिक फावबदा ngasi gi oina anoba positive case lising yang khai hum doiga chamaga humfu phangkhre masida state nipan gi report watli इंडिया दा टोटल पॉजिटिव केस मसिंग लाख हुम्बुद्रामा थोई दशमिक तरेट अनि यौख्रे टोटल एक्टिव केस मसिंग ना लाख निपान गा लिसिंग कुंथ्रानी पानी अमदी टोटल डेथ ना लाख अमगा लिसिंग मापन चहुमगा हुम्बुद्रामा पन्नी हौजिक फावबदा इंडिया दा ngasi gi oina कोविड नंबर मोइदुना मियोई चट्रुका मरफुत्रा मंगा लेखिद्रे अरोइबदा तोपा पाउसिंगदा यूनियन फाइनेंस मिनिस्टर निर्मला सीतारमण लुपा क्रोर लिसिंग हुम्बुद्रा हुम्दोइगी ओइगदबा अचौबा स्कीम कया ngasi लाउथोख्रे स्टेट सिंगदा लुपा क्रोर लिसिंग 12 चही यांखैगी ओइबा इंटरेस्ट फ्री लोन पीरगनी हाइखिबगा लोइनना एम्प्लॉई सिंगी स्कीम अमसो लाउथोखी नन गेजेटेड एम्प्लॉई सिंग लोइनना गेजेटेड एम्प्लॉई सिंगी सो स्पेशल फेस्टिवल एडवांस स्कीम अमुक नहोंगना हिंगत हनख्रे सेंट्रल गवर्नमेंट एम्प्लॉई सिंगना लुपा लिसिंग 10 इंटरेस्ट फ्री फेस्टिवल एडवांस ओइना फंगलगनी प्रीपेड रुपे कार्ड ओइना फंगदोरिबा सेंफमसी इंग्लिसिंग अनि कुनमाथोइगी मार्च 13 मनुंगदा चादिंग तोगदबनी हाइरी लोइनना लिव ट्रैवल कंसेशन हाइबदी LTC कैश वाउचर स्कीम सु लॉकथोकपा असिदा याउखी इंडिया दा थोकपा रेप केस सिंग असिगी थिहुंबगी थबक थौदोक अदु थोकपगी रिपोर्ट हेक फंगबदगी हौरगा था अनिगी मनुंगदा लोइसनबा स्टेट अमदी यूनियन टेरिटरी सिंगदा होम मिनिस्ट्री ना खंगहनख्रे कॉग्निजेबल ऑफेंस की केस सिंगददी तंगाइफदना FIR रजिस्ट्रेशन तौगदबनी हाइनसो होम मिनिस्ट्री असिना पनखी असुमना रेप की मतंगदा युमथंगनरिबा लेबाग बांग्लादेश की कैबिनेट नदी ngasi रेप केस ता चेनाबा मरालेरबा मियोइसिंग सीबगी चेराक पीबदा अयाबा पीख्रे हौजिक बांग्लादेश ता रेप केस की ख्वाइदगी वांगबा चेराक असि मपुंसी चुप्पा जेल दा थंबनी तमिलनाडु दा कांग्रेस की यामनमक निंगबा काइनिंगाई ओइना खा भारत ता कांग्रेस की माइथोंग ओइरंबी खुशबू सुंदर ngasiदी कांग्रेस थादोक्तुना बीजेपी दा चंख्रे DMK दगी कांग्रेस ता चोंगलखिबी फिल्म चनी हेना कुमलखरबी खुशबू कांग्रेस की वांगांगलोय ओइरमे मतोसुमना खा भारत ता कांग्रेस की फिवम हेना फचिलक्तबगा लोइनना बीजेपी गिना फगलकपगी फिवम अमा उवा फंगलकली जम्मू काश्मीर की हानगी CM फारूक अब्दुल्लाना यामनमक एक्सप्लोसिव ओइबा वांगांग अमा ओइना जम्मू काश्मीर दा आर्टिकल 370 अमुक हन्ना चटना हन्नबा चाइना की मतेंग निरखरे चाइना की मतेंग ना आर्टिकल 370 अमुक पुरक पंगमगनी थाजब मांगहन बमियोई सिंह खक्तना आर्टिकल असी मांगथोकपदा सौगतले हाइखिबता नतना आर्टिकल असी की वाहौदगी चाइना ना इंडिया बु वारौरकपनी हाइनसो हानगी CM असिना हाइरखरे मतोसमना इंडिया की मायोक्ता महाकना चाइना कार्ड सानरकलिबासी हंदकी असिना अहानबा नत्री तरेलक सुबोइना इंडिया मदी चाइना की टॉप कमांडर थाकी मिफम चुसुल फमख्रे हंदक अमुक लद्दाख ngमखैदा खजिक उंखतनरकपदगी आर्मी की थाकता वारी सानबासी हौखिबने इंडिया की माइकैदगिदी फ्रिक्शन पॉइंटगी लेबाग अनी की आर्मी पुमलो लोकथोकदबनी हाइबगी फिरेपतगी खोंफम अमत्ता हौजिक फावबा लेंद्रिबने अमदी इंग्लिसिंगनी कुनगी इकोनॉमिक्स ता नोबेल प्राइज पुन्ना पॉल मिलग्रॉम अमदी रॉबर्ट विल्सन दा पीख्रे अमेरिकन इकोनॉमिस्ट अनियसी कैलिफोर्निया दा लेबा स्टैनफोर्ड यूनिवर्सिटी दा बेस ओइबने ऑक्शन थियोरी दा अवोनबा पुरकपा लोइनना अनोबा ऑक्शन फॉर्मेट पुथोकपगिदमक मखोई अनीदा नोबेल प्राइज असी पीननबा लाउथोरखिबने ngasi gi oinadi arambai news guwahati da manipuri pau sandok chaba matang sta loisanjabga loinana amukasу hanna khuramjari